थौदोक्ता मथौ निंथिना तौखिदबा सेक्यूरिटी पर्सनल सिंगे मथक्ता इंक्वायरी चथरगनी अमदे हौजिक लैरिबा सेक्यूरिटी की पॉइंट सिंग चिंखोंग रोमदा होंगतलगनी हाइबगे थाजब पिरकपदगे टोटल शटडाउन की खोंजंग हंदोख्रे नोंमई कापनबगी थौदोक्ता कुकी नुपी अमा सिखिबबु यानिंगदबा फोंगदोक्तुना कोर्टु अमदि IGLF ना तोंगान तोंगानबा लौखलकिबा टोटल शटडाउन अमदि इनफाइनाइट शटडाउन की खोंजंग चंगसिनबा हौख्रे मणिपुर की ओइना नौना मियोय हुमफुमंगा कोविड टेस्ट तौबदा कुनमापन पॉजिटिव ओइरंबा थेंगनरबा मतुंग हौजिक फावबदा पुन्ना मियोय मंगा डिस्चार्ज तौख्रे अपुनबा एक्टिव केस मसिंग हुमफुतरा तरेट लैरे अमदे मणिपुर दा तंगदु लैताबा हंजुलकनबा होनबदा लमदम असिगे पाउमी सिंगना चौब थौदांग लौबियु हाइना MLA KS जोय किसनना फोंदोख्रे मेजर खुदा लैबा अमजुगी ऑफिस बिल्डिंग दा महाकी माइकैदगे लिफ्ट अमा हापलगनी हाइनसु MLA ना लाउथोख्रे खुरुमजरे ISCOM न्यूज मेंग ताबिर पुनम पुखेरोदा रिबमना तरामनो जरे हुजिक पाउ संदोंग पिजरे ngarang Bishnupur district ke manung chan laiba Moirang police station konba fuwalada masagi law suringai da kuki khulai paiba singni chingnaba singna nongmai kablakpada lawmi ama nongmai maruna panbadagi sokiba thodok adugi mayokta kaukiba total shutdown gi khongjang handokre Manipur police ke IG John 2 K Kaviv ASP Bishnupur ke SS Ravi Kumar second IRB ge CO Hobson Sapan अमदे कोकोमीगे थौमी सिंग यावना ngasi nungtil pung ama tarakpa aduaida ngarangi thodok thokfam aduda chatuna yangsenke tungda desi puja alangbam amadi MP Dr Bimol Akoi Jamsu thodok thokfam da chatuna halthengnana yangsenke makha tarakpada laikai gi miyam kokomi amadi fox ke thongmi sing yauna DC amadi home department ke official sing unaduna miyam gi oiba demand kya su thamke mifam aduda लेव खिबा वारिप सिंह मरी लेनबा ऑफिशियल सिंह की माइकेदगे पांगथोक लगनी हाइना थाजबा पिरकपदगे थौदोक असिगे मायोक्ता चथगनी तौरंबा शटडाउन की खोंजंग अदु हंदोकले हाइना खुंजा सिंह की माइकेदगे फोंदोरकले हौजिक फावगी ओइना अखोई ममांग लाउथोकसिगे वफमसिंग अदु मतम खरगी ओइना गवर्नमेंट करी एक्शन लौरुकपगे अमदी करी थौदांग लौरुकदगे हाइब फिवमसिंग येंजरब मतुंगा अखोई मखाताब खोंगनि चेंसिनगनी मथंग मखाताब खोंगनसिंग द करीगुंबा हाइबसिंग असि मफुंफान पांथोकपिरकतब तारगदी अखोई security yaw musung yaw daba makatana aikoi gi oiba ipai pun thambiramba aikoi gi lousing haiba tare masidista kana gumba amata gi permit yaw daba thidana aikoi sirabu changaba su aikoi changaga low uba amadi kana gumba gi wata dana aikoi aikoi gi tawon thokpa thabak sing tawba haina miyamna warep nare loinana hayeng dagi hauna aikoi makatana normal walk haibadi taw lo singu gi thabak sing makha tana chathajaba haibo phom singsu aikoi khudimangna warep lawjaraga hayeng dagi thabak si pangthokpa haina yanajare police court adigi army leise miyam micham gi property ga life ka ngak na leine ba rule of law leine akhoi manipur da disi pura kaire chokon war haibadana distraction tawdana community adu adan chaina leise aisa distraction ai yoina dine ko system kana no me indian se achok chawrabana सुमाइना रेस्पोंड तौंगमना कांग खोंग चाइलगा ने हेक होबदैनि होजि वारी साबा होगन रैसिनि गेनोंगी पॉलिटिकल डायमेंशन अमा यावरिबा सोना कन खोइना कम्युनिटी उंखतनरिङैदगो अना डिस्ट्रिक्ट होन्दबा अरुगा मियामना सुसी हाइबियोबसे ऑफिशियल जिंगदा एक्शन लो हाइगदम अदु सेम यूनिट सुमाइना सुलंग लसंगदि आदे सिविलाइजेशन लैबा पुंसिदि वानेबा एनी कम्युनिटी होइसनो अदु वहेलक्ट्रिसे करी उमा पॉलिटिकल गेम अमा सानरिबा मदुगी फोन से करीनो मदुगी गोल से कइनो काइसे खोइ म्याम हंगबम थेन खनजे को दुग सुमा मचा मचा सिंगसिसु अकाउंटेबिलिटी म फोर्स तो बम चंगेबा लाइरिबा हाई कैनल मनाकी ngarang security force amadi kuki khulai paiba lalhauba singi marakta khut thoknabagi thodokta kuki nupi ama haidorak pamaruna panduna sikhibagi thodokta
Mari leina ngasi numit yungba matung pung amadagi hauna Committee on Tribal Unity Code tuna total shutdown gi khongjang changsin bahokre. Hariba total shutdown ase hayeng numidang wairam pung taruk fauba chathagani haina code tu gi maikai dige thadora cherol amada khangalakli. Ngarangi thaudoga da laikhidrabi nupi adudi Lanchin Manbi Khulgi Chief Oidiba Kaikhongen Haukip ki loina be Hoikong Hing ka Haukif ni ngasidagi hauna changsiliba khongjang asige demand asige Hoikong Hing Haukif ki misi asida cheneriba myoi sing thidokduna choirak piba center na chingmi singe punsi amade makhoi gi lam sing ngakpi senbinaba thabak lokhat para amade buffer zone ni haina leiriba mafam sing asibo Thugari ba sige matangda maning makhatam ba body amana thigat hanba haiba sini Nakalamaromda Kukijol community singna mamangda changsilakiba khongjang kayada amato oina chatminnariba ko tu amadi Indigenous Tribal Leaders Forum IGLF anigi marakta pau faudoknaba ngamdaba manba mongda ngarangi thaudok asige matangda ko tu na ngasi numit jungba matung pung amadagi total shutdown kaukhrabasu IGLF nadi ngarang khudaktagi hauna matam kaktaba Shutdown Lauthoki Balaike, IGLF ke Department of Information and Publicity ke Maike dege, Ngarang Thadora Cherola Mada ko tu na Taliba demande chap manahalaga, Kudak tage indefinite shutdown Lauthok le haina Pankibale. Nagalamaromda Hoi Kol Hing Haukif ke Misi Ase, Kuki Jo Women's Forum Delhi and NCR, Young Kuki Women's Organization for Human Rights amadi tungan ba Kuki Jogi Civil Society Organization kayana yaning daba fongdok narakli panbayay madude ngarang nungtil pung ahung khar helakpa adwaida Bishnupur District ke High Canal manakta lawsuit na laydiba ningthauzam Viren Kauba ahal ama Kuki Kulai Paiba lalhoba singni haiba thazaba miyoi kharana Nongmai kapsilakpada ahal adugi oithang ba khudangda nongmai maruna panbadagi Bishnupur District Hospital da pukhatuna layeng chatharabatungda haujek Imphal gi Rims Hospital da makhatana layeng le Nakalamaromda Thado Students Association TSA na ngarangi thaudok adugi matangda thadora cherol amada fubala awang maning laikai degi ningthauzam Viren Kauba laumi ahal amabu nongmai maruna panbadagi sokiba loinana thaudok adugi tungda Hoikol Hing Haukif Kaubi nupi amana nongmai maruna panbadagi sikiba thaudok adubu awang mathakta condemn tawrakle Cherol asena Makhatana thaudok asigi matangda neutral oiba agency haibadi CBI natraga NIA gumba amana tigat hanba conflict leiba mafam singda leiriba micham singi punse ngak senba madi ahenba security pibaga loinana thaudok asida leikidrabi Hoikong Hing Haukif amade nongmai maruna panbadagi soklaba ningthauzam birengi imung manungda matik chaba compensation pigadabani haina su demand tawrakle Haukiba Jungi Tangtara Mapanda Bishnupur District ke Fubala Maningda Leiba High Canal Mayagi Singai Rog Laukoda Masagi Laufamda Tabak Suzaduna Leiba Laumi Singda Masak Kangdaba Singna Nongmay na kapsilakpadagi Mafam Aduda Tabak Suzaba Fubaladagi Ning Tauzam Biren Koba Miyoy Ama Sokiba Dugi Responsibility Pumnamag Laingak na Pugadabani SSP gi bunker dagi Kablakpa Panglap-laptana mafam ama oibatanatana Tampaki mafam su oiriba laufam aduda tabak subada masak khangdaba khulai paiba singna nongmai kapsinduna laumi singbu hatnaba honakibadu mafam aduda lairiba SSP gi kangbu aduga sakhangdaba khulai paiba sing aduga achauba lautunaba ama oigani Maramdi Laumi Singda attack Tauriba, Kangbu Aduna Matau Karamna Kulaiga Konana SSP gi Vankar Adukak Natana, Atay Mafam Singda Lairiba Central Security Force Singi Camp Singado, Lalaga Laklibano Made Hankibano. Maramaduna, Mafamada Lairiba SSP gi Kangbu Adugi Matakta Matik Chaba Enquiry Taubagalona, Logi Oiba Cherak Supi Gadavani. Laumi Singda, Nongmay Kapsinduna,
Lomi ama sokan kiba thaudok aduda chenaba khulai paiba myoi sing adu lengak na faraga matik chaba cherak piba ngamdrabadi lomi singda nongmai na kapliba du security force na kapani na traga kaphan bani haina miyam na lofam thoe maramaduna madugi thaudok adu All Manipur United Club Organization amukona yamna hakchin na lawbaga loinana khwaidagi wangba thakcha condemn tawi India lenga ki makhada leiriba Ministry of Home Affairs na Manipur da normalcy lakna ba honari hairaga irang makhal kaya ama adum thokhanduna leiriba asina Manipur gi myamna MSA gi thabak khutau asida apen ba oidre madu gi sumathakta chatliba chahi lisingani kun mangagi February ki tang tara humdoi dagi President rule gi lengak leirakkhibadagi Manipur gi governor na hakthengna lengak liba matam asida Manipur da khwaidagi sathiraba thaudok thokpa haurakli haukiba megi tangkunda gwaltabi da thokiba Siroli Festival gi coverage taunabagi damakta DIPR na sinduna paumi team ama puduna chatkiba Manipur State Road Transport ke bus amada Manipur haiba wahi adu thaba yaroi haina gwaltabi da duty tawduna leiramba Maha Regiment ke kangbuna Manipur lenga ke awang batha ke authority ke pautak matung inna thingkibado Manipur na India da tillaba matung da India lenga na chathaba khwaide ki sathiba thabak singi manung da ama oiri amade June 18 da Bishnupur district ke Fubala maning da leiba high canal mayagi singai rok local da masagi lofom da thabak sujaba lomi singda masak thangdaba khulai paiba singna Nongmai na kaptuna lomi ama sokan kiba thaudok aduna Manipur da President rule laikraba matungda thokpa khwaidagi sathiraba crime singi manungda ama oire masigumba thabak sing asina Manipur gi apunbagi saktam da matam pumbada thabak tawjariba yelhomi oiriba miyamdagi aduki matek khoirang khoisaunaba ohelli maramaduna Ifuruf amade iraipa kanjanabagidamagta khongjang makhal kaya leptana changsinba mathau tarakpani Manipur gi governor na Manipur da President rule laikraba matung tha mari henba asida Manipur da ingtapa peace ke fibam ama laknaba kari karamba singthaningai oiba thabak tawkrabagi Manipur da irang makhal kaya thokhalaga haibadi law and order gi problem ama oihallaga Manipur da President rule matam sanghallaga mahakna adum asupa power paiba mi ama oinaba honorabra haibasi miyamna chingnaba fawi English singani kulhumdoigi megi tang maridagi Manipur da irang loisinbada mateng pangnabani haiduna India lingakna tharakiba Security Advisor Kuldev na Manipur da irang loisinaba lengaki mari lenaba singda karamba advice piribagi Kuldev na Manipur gi Security Advisor oiraba matungda Manipur da kangluf ki irang da mi kaya sikre mi kaya mangkre mi kaya asoka pannangkre amade atay atopa sathiba thaudok kaya thokre haibase India gi amade malem gi miyam na loina khangnaraba ngaktani Governor amadi Security Advisor na power queen painaba honabagi mahutta Manipur gi irang ase atuba matamda loisinduna amade atay atopa Manipur gi miyamna matam pumbada singthagadaba thabak kaya taurambana Governor amadi Security Advisor gi afaba career ama oigani Fubala da thokiba thaudok adubo hakchinna lawbaga loinana Manipur gi miyamna Manipur lengak amade Central Security Force singna chathariba mathong huktaba thawong ase malem gi miyamda khanghanaba honabaga loinana aikhoi miyamna chapchana thengnaminasi haina amukona miyamda appeal tawrakle Thasigi tang tara mapan nungtil pong ahunga minutara mangarom taba matamda Bishnupur district ke manung chanba Fubala maningda law suduna leiba ningthauzam biren koba masagi chahi yamlaba lawmi amada Fubala maning chingdege kuki singna atamnana nongmai round kaya kablakpadagi khutta nongmai maruna panduna sok apan nanghankhiba thaudok asibu Federations of Civil Society Organization Folks Manipur na akanba mawongda condemn tawrakli Folks ke Information and Public Relations Secretary
Neris Mangangna Tadurakpa Cherolasina Maka Tarduna, President Rugi Makada, Langak Liba, Strat Government Sina, Tok Liba, Taudok Asigi, Taudang Kuding Mag Pugadabani, Handag Imphal East District, Manung Chanba, Pukauda, Masagi Pata Leba, Lofam Amada, Low Koinaba, Taurang Tauruba, Maite Singda, Jin Kuki Jo Furufki, Mioi Karana, Atingba Pirakpadagi, Charang Naba, Fibam Amatoki. Adubo, Mafam Adada duty Tauriba Central Force Singa Atingba Amata, Pidabana Ngasesu Makatana Maite Singe, Lofam Singda Low Panba Yadana, Atamnana Attack Tatarakpa, Tausil Amagum Lowi. Manipurgi Apunbagi Saktamda, Singnaduna, Myanmar Leipaktage, Logi Wangmada, Lamdam Asada, Jangsilakiba, Chen Kuki Jo Furufki Mioi Karage, Tausil Tokliba, Chahi Ani Helaklaba, Charang Naba, Fibam Asigi Waroisen Purak Naba Honabada, Nakanani Maktage, Kulai Taduk Naba, Lokalakiba, Langake Tausil Adubudi, Pukning Tawale, Adubu, Kulai Taduk Nabage, Paikalagliba, Tausilase, Nakal Ama Kaktada, Haibadi, Valley Area Kaktada, Kulai Lokatlaga, Chen Kuki Jo Singna, Kundaba Chingi Mafam Singdana. Hairiba Tausil Ase Paikat Page Mami Tadabana, Maram Oiraga, Ngastige, Laibak Tiba Taudok Ase Toglakpani, Ngarangi Yam Nanungaitaba, Hairagadi, Taudok Tokiba, Mafam Adugi, Iraf Lapnadana, SSP Vankar Amasu, Lady Bani, Adubu, Kut Tarakliba, Militant Sing Adugi Matakta, Matam Chana Counter Tahodaba Madi. USTICAM Security Force Laina Lomi Amade Attack Toba Karam Nangam Libano Haiba Se Jingnaningai Oide Taudok Adada Chanariba Chin Kuki Jo Militant Sing Aduge Matakta State Langakna Job Chaba Action Lokataba Taragade Miyamna State Langaki Mayokta Akan Bakong Jang Silakloi Haingai Late Chin Kuki Jo Singna Kulai Pahalaga Belly da Laiba Micham Miamda Atamnana Hat Naba Honorabra Haibasi Ngarangi Tawung Asina Hena Jingnaba Pawale Haidiba Low Singu Agriculture na Laipak Asige Senmit Longe Yanglen Saru Ama Oidibani Lomi Singna Low Pantada Low Sudana Lady Ngaida Nongmaina Kaptuna Life Attempt Towa Haibasi Injagi Economy da Chin Kuki Jo Singna Chawna Singnabani Maramaduna Hairiba Militant Sing Adugi Matakta Military Action Togadabani Haina Chirolasina Fongdorakli. Manipurgi Oina Nauna Mioi Kunmapan COVID positive Oikibaga Lorena State Asige COVID positive case ke Apunba Mashing Marfunitoi Sukre Masigi Manungda Mioi Manga Nava Faraduna discharge Tokibaga Lorena active case Humfutara Tarit Lady COVID-19 status update report amagi matung inna haukiba pungkun marida Manipurgi oina punna mioi hongfu mga COVID test chauki madugi manungda mioi kunmapan positive oiramki haukiba pungkun marigi manungda state asada COVID-19 positive oibagi chang chada nimfu mari dasmik tarukni positive oiba thangnarakiba Anova case sing adudi Imphal East dagi Taruk Imphal West dagi Kunnitoi amade Thaubal dagi amani Manipurgi oina ngasi fawbada punna mioi Janiga Yankai test tawkre hojik COVID-19 positive oibadagi mioi Humfutara matoi home isolation tawduna laide Manipurda Lairiba Pau Igi Lamda Tabak Tauriba Kudingmakna Lamdam Asada Atuba Matamda Mahausagi Pibamda Hanjun Hanaba Honabada Ajoba Taudang Lobiu Haina Tangmaiban ACG MLA Kumukcham Joy Kisan Nafongdokre Mahaki Wafa Masingasi Manipur Praise Club Major Kulda Lairiba Mathol Mari Lairiba Building Asida Miyam Nakatoka Sento Wada Kudong Chadaba Ama Mayuk Nariba Dubo Kok naba mahaki maikai dagi elevator ama thamnabagi matangda pangthokpa achamba thauram amada fongdorakibani All Manipur Working Journalists Union Amju Editors Guild Manipur EGM loinana paumi yauna mioi kyana saruk yaduna Manipur Press Club ta pangthokiba ngasigi thauramada MLA Joy Kisan na makata na fongdokibada laibaki oiba Wathok Achoba Natraga Irang Ama Thoglak Pamatamda Paumi Singna Achoba Thodang Loduna Lakli
मतौ अदुगुमना हौजिक मणिपुरगी मियामना मायोकनरिबा तंगतादबा फिबम असिसु अमुक महौसागी फिबमदा हंजिन हनबदा अचौबा मतेंग पांगबियो हाइना अपील तौखि ngasiगी चमना पांगथोखिबा थौरमददा अमजुगी प्रेसिडेंट असेम बक्ता EGM गी प्रेसिडेंट खोगेंद्र खोमड्राम सीनियर एडिटर्स इरेंगबम अरुण ए बालकृष्ण अमदी अतै मियोय क्यान सरुक याखि अदना मीडिया से नसु यारके अहोजे शांति हंजरगा बोलना पीछे रोड में से मसी पुथुबी बा अखोज नु गाइड ऑफ व्यू अने दी बाटे ती में अखोज खंगे बा लाइक द रोड मैप्स को मैसेंजर और चेंजर के मणिपुर शांति लाका नदी के वोट तो थोय आई हम्बल अपील अखोजी मीडिया हाउस में हमने डिस्कशन दो खुद में दा अखोजी रोड बैक टू पीस काने दो हमारे तो विश्व की तो प्लेइंग गेम ना तो हम तो माना सुर तो होगा आपको से हमारे तो ना हमें लाइक तो आपके यानी आपको इस तरह जो मैं आंसर शांति हो जाए पर अल्लाह ने बहुत अंदर याद ये कहने भी ना दे डायरेक्टली को मैंने लोगों को भी अरे दासु आपको से सेंसिटिव मेरे आपसे भी पुवारीबु नाथैनबा होनरकपदा मणिपुर यूनिवर्सिटी की मरी लेनबा अथॉरिटीना तुमिना लेफम थोकते हाइना फेडरेशंस ऑफ हाउमीना फोंदोरकले चही लिसांग कयागी पुवारीगा सागोन नरकलबा येक सलाई लेबा इरमदम मसिगे येलहौमी सिंगे पुवारीबु खांगतबदा चंगसिलकपा फुरुफ खरना सेमदोक साजेन तौदुना मांगहनबा होनरकपा कया लेपतना चंगसिलकली लोइनना लम कयागे ममिंग नौना थोंजिनबा कयासु लेपतना चंगसिलकली 17th century दगे 19th century दा लाखिबा सिंग असिना लमदम असिगी येलोमी सिंग असिबो मपानदगे हाइजुलकपा फुरुफ ओंथोकनबा होनरकपा लेपट्री मखोय मसाना लमदम असिदा सैदांगबनी लमदम असिगी मपु नते हाइबसी मखोयगी हौरकलिबा जनरेशन सिंगदा ममे तहंदनबा सेमजिन साजिनबा लाइरिक कया इदुना थम्मी लाइरिक सिंग असिगे अचुम अरान पीबा मदे चुमथोखनबा हाइबसी अथॉरिटी असि मणिपुर यूनिवर्सिटी गे हिस्ट्री डिपार्टमेंट के अचौबा थौदांग लेफम थोए मसिदा यूनिवर्सिटी असिगे वाइस चांसलर ना तुमिना उसिनदबा लानगनी अरानबा पुवारी अमना खुनाई असिबो ममी सामहनबा मतमदा मतेंग पांगसिनबा गुमना लेफम थोकते मणिपुर तोंगान तोंगानबा लनाई अमदे ग्रुप की ओइबा पुवारीबु नैनबा अमदे पुवारीबु इबा कया अमा लेटब नते दुबु मालेमदा सकंगनरबा यूनिवर्सिटी अमना चुम्बा खुनाई असिगी पुवारी अमा मयेक सेंगना थंबदे मथौ ताई मरमदे पुवारी सिंगबो असेंगबा चुम्बा पुथोकपा ऑथेंटिकेशन गे अथॉरिटी असे यूनिवर्सिटी ना ओइरिबनी कुंट्राउंदोय सुबा एडीगी ममांगदगी होना लमदम असिदा कुकी सिंग लेरे अमदे मखोय असि येक सलाई लेबा मचानी हाइदुना इबा लाइरेक निंगथौ हाक्तकता युमनाक पीदुना लेहलक्किबा येक सलाइदे चंदबा सिंग असिना लम असिगे मपु ओइबगी हक तानबा सिंग असिगे अचुम अरान पीगदौरिबा अथॉरिटी अदु मणिपुर यूनिवर्सिटी गे हिस्ट्री डिपार्टमेंट के अथॉरिटी ना ओइफम थोकतबरा मणिपुर दा सुक्थोक थोकिदबा एंग्लो कुकी वार 1917-1919 गे सेंटिनरी सेलिब्रेशन दा मणिपुर यूनिवर्सिटी के प्रोफेसर खरना फंक्शन याउदुना सौगतपा उखिबा कया असिनसु कुकी सिंगना चुम्बा साबगी लंबी पीबनी मसी तौरोइदबनी मरमदुना हिरमसिदा मणिपुर यूनिवर्सिटी के वाइस चांसलर ना लुचिंगदुना लमदम असिगे येलहौमी सिंगबो कनबदा सरुक याफम थोई हाइना फेडरेशंस ऑफ हाउमीना चेरोलमदा फोंदोरकले मणिपुर के पुवारीगा चही चा कया लोइनदुना लागलबा लमदम असिगे चिंगपा तुरेल मैतै लेकाई खुल सिंह ममिंग मथा अमदे सेंगलबा लाइफमलेन कयागे ममिंग सिंह असिबो चही खरगी ममांगदा सैदांगलगा लेरखिबा मिटोप मियांचा तांग जमियोय सिंगना मरु ओइना कुकी जो सिंगना मखोयगे लमनी हाइबा यानबगिदमक्ता अरानबा ओइदबा पुवारी अमा सेमलकनबगिदमक अवांग बथाके पॉलिटिक्स तौदुना मखोयगी मरोलदा मखोयगी ममिंगदा होंगदोक्तुना सेमदोक सादोक्तुना चही खरगे ममांगदगे चथदुना लाकले मैतै सिंगी पुवारीगा सागोनदुना
ningsingba thoktraba matamdagi laklaba thangjing chingsang parengda leiba senglaba ibudau thangjingi laifamlen kauru ipagi laifamlen na chingba kayabu kuki jo singna makhoigi marolda maming semdok sadoktuna thonjinba amade historical monument eki makhada protection piraga leiriba senglaba laifamlen singa sibuso manghan takhanaba muthatnaba honaduna lakli Layoi kraba ipai pu singna watana thambiram laba maitai aikhoigi pukai langai inat lining fijet chaksa chatnabi aikhoigi ngamkai aikhoigi saktamda mitop mian cha sing asina thengkhang kayarakta singnaduna lagli asigumba laibak thiraba thodo wathok sing asida matam matamgi paliba Center amadi state lengak animak nasu thamoi sengna honabibagi yengsen bibagi mamisu ngasi fawba tadri Lisingani kulhumdagi megitang ahumdagi haurakkiba irang aduda more amadi Churachampur nachingba mafam singdagi lanjen aduna leirakkiba IDP sing adugi poknafam lamdam haurakfam oiriba khul laikai sing adugi thainadagi leiraklaba maming matha sing adubu government ki official record sing amadi Government na issue tauba official document ayambada maitegi hanadagi leijaramba maming matha sing kuki jo singi mamingda nauna thonjinba semdokhanba haibasi ngakpiba ngamlarodaba chauba crime makal amani haina lawi masida government ki mari leinaba department singi miyoi sing generam loi hainingai leite The Committee on Protection of Maite Victims Morege Ichin Inaw Sing na Laurakpa Democratic Oiba Thabak Thoram Singda Salaikan Balufna Angamba Thagta Mating Pangdu na Sawat Kani Makata na Sigumba Pamdaba Tho Ningdaba Thodok Wathok Thoktanaba Paliba Lengak Asina Aingi Matungda Matung ina laukalakpam thokpa thabak adu matang matam chana laukalakpagaloinana athubada akanba mideng su changbiu haina su mari leinaba singda salaikan baluf ki maikai dagi appeal tawrakle Imphal dagi subnagi kilometer tararom tamag lapna leiba lamlai AC gi sawongbung da leiba primary health center numidangi matamda candle thanduna layeng chothaduna leihori Sawongbung maikai ge khul kaya maru oina sawongbung paurabi yaurabung pundongbam sekta nungoi chalo lamlai kaibi faknung na chingba khul kaya gi praja singi yamna maru oiriba ana layenge yamna maru oiba mafam ama oiriba sawongbung primary health center asida numidangi matamda candle thanduna layeng chathaba ubada layeng balakpa miui sing angakpa pokna khibaga loinana layeng sangasi yengsin binaba leitrabra haiba wahang kaya hangnarakle Yengsin binaba leitrabaga pangkak oiraba layeng sangasi haukiba numit marini rom gi mamangdagi electric transformer yadabadagi mai fangdana leirakpani nubidangi matamda emergency gi oiba anaba pukhalakpada khudong chadaba kaya mayoknari mai laktaba sina maram oiraga pikliba angang singamadi nupi singda Kapa immunization hidak langthak sing hapkadaba freezer sing mathau tawdabana haidiba hidak sing asi manglagadra haibagi wahang amasulakli transformer yadabadagi mai fangdana leiriba hospital asada miyamgi damakta khudong chadaba kaya mayok narabasu doctor nurse amade staff singna candle thanduna anaba sing adubu layeng chathaduna mathau ningthina tahori Lamdam asida thokliba chahi ani helaklaba irang asida sufam nongfam khangdraba miyamgi senmitlongi fibam aduki matek soksinduna layengba fawba ngamdabagi fibam ama laklaba matam asida lengaki asigumlaba leikai kayagi yamna maru oiba layengfam ama oiriba mafam asida hojek oiriba fibam asi yamna laibak tiba ni haina miyamna fongdorak pagaloinana mari leinaba singna Yadana leiriba electric transformer asi atuba matamda sembinaba su pukning chingsilakle Paugi marakta natin babreak amatang lominase I come from Ukru, a small town in Manipur. While growing up, I didn't always see how my voice could shape decision. But I've learned something important. Every vote counts. And it begins with your name on the electoral roll.
if you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. Break matung damu mayamu taram nokchari. Bank of Baroda, Jorhat Region gi makhada ngasi Sarala Mansion First Floor, Thangal Bazarda, Bank of Baroda, Imphal Branch ki anoba Office Building ama General Head, Northeast State John Gay General Manager, Sonam Te Butiana Hangdokri. Thoramadada Jorhat Region gi Regional Head Vivek Das, MU gi Director Professor CS Ivohol Maitai Amade, both Imphal Branch ki Chief Manager Nejolata Hobi Zamna Chingbana Mitungnen Singh Oina Saru Yaki. Thauramga Mari Lainana General Head Northeast State John Sonamti Vutiana Hai Kibada Ngasi Nauna Amuk Hangdok Liba Imphal Branch Asida Maru Oina Customer Singi Kudong Jaba Oibadanatana Business Tauriba Mioy Singh Kaitel Famliba Singh Yauna Tongan Ba Hiram Kayada Kaitilda Mathau Tauriba Singda Kanaba Piba Ngamlagani Amade Account Holder Singda Mobile Banking, Net Banking Tongan Ba Loan Product na Chingba Kayada Kudong Jaba Kayasu Fangalagani Haiki Thauramga Mari Lainana Chief Manager Nejolata Hobi Zamna Haikibada Bank of Baroda Imphal Branch Ase 1976 ta Linkat Lakibani Masige Matung Dalgi Hanba Laitana Miyam Gidamakta Banki Kudong Jaba Pidana Lakli Makatana Su Customer Singi Damakta Kudong Jaba Kaya Pihigani Haike Thauramada Manipura Ladiba Tongan Ba Bank Branch ki Manager Yauna Staff Singna Saruyaki 20th June 2025 will be the most remarkable and memorable day in the history of Bank of Baroda for our state, Manipur. Because this branch, Imphal branch, being the main branch of Bank of Baroda, which was opened in the year 1976 December, after a span of almost 49 years, now the branch has got its new home, its new house, and is now we are here all assembled here for the inauguration of Awang Nongpog Lamdam Singda Lakadoriba Numit Taret Niasida Paraf Toba Madi Mayai Oraf Toba Nong Dagi Horaga Nong Lay Nung Said Akak Arau Yauba Akanba Nong Chugani Haina India Meteorological Department Nathadorakpa Chirolamada Kangalakle Ngasi Imphal East ki Lamlai Assembly Constituency ki Manung Chana Ladiba, Napet Mayai Leikai da Leiba, Napet Pali Youth Club ki Office Oina Ladiba, Club Asigi Sanglenda, Lamlai AC ki Tungan Ba, Club Nipal ki Oiba, Atubagi Mifama Mafangkre, Ngasi ki Mifama da Manipur da Ladiba, Mioy Ayambade, Nong Magi Afang Ba Su Nom Duna Hingba, Lomi Sinmi Singna Ayambane. Lomi Singna Chahi Amagi Manungda, Amukak Low Pandana Chahi Ama, Chanaba Masung Hingnaba, Hona Jagadoribani. Adubo, Chinganaknaba, Chinkong Chinya Oiba Mafam Kayada, Nong Makangdana, Low Suriba, Lomi Singda, Aki Akang Pibadanatana. Ngarang tasu Fubala Maning High Canal Manakta Central Force Sing Laina Kuki Militant Singna Low Sudana Ladiba Mioy Amabu Nong Maina Kaptuna Hat Naba Honakiba Tawung Buyaning the Bafundo Kibagalona Masida Generiba Mioy Sing Fadana Logi Oiba Chirak Piga the Bani Amadi Asigumba Matong Huktaba Tawong Makatana Chatadana Baso Marilaina Singda Pil Tauke Ngasi Lamlai Assembly Constituency Asida Leiba Club Nipan Haibade YPC Gwaltabi NPYC Napet Pali YDC Thamnapokpi YAC Loksangkong UPC Telo SS Sabungko Kuno YPF Yangang Pokpi Amade Sana Sabi Youth Club ki Maru Oiba Mioy Kiana Saruk Yaduna Pangto Kiba Mifamadada Saruk Yakiba Gwaltabi Youth Paradise Club ki Secretary Firenbam Rajes na Fongdo Kibada
Manipurda PR thamlakraba matungda tongan-tonganba ordersing Governor gi maikaidagi amadi mari leinaba law enforcing agency singi maraktagi chahi ahum suzalaklaba irang asi laksinnaba thokrabasu haujiksu chingkhong chinyada leiba maitai kaya ama law uba amadi masa masagi yumda tangdu laitana leiba ngamnadri Haukiba Jungi Tang Tara Humdoi Amade Jungi Tara Mapangi Numit Singh Asida Security Laina Laina Imphal Iske Litan Pokpe Amade Bishnupur District ke Fubalada Maitai Kunja Singna Masagi Lau Suba Changlubada Ayad Apan Pirakiba Amade Nongmaina Kablak Padage and Biren Kauba Miyoi Ama Sening Chita Hingoba Asina Kuki Amade Maitai Anigi Marakta Ngakliba Security Force Singda Thazaba Thambangamdre Maramaduna Lamlai Assembly Constituency Asisu Kuki Singa Naknana Laiba Constituency Ama Oiba Maramna Asigumba Pamdaba Tabak Asi Toktanabagidamagta Lamlai Asigi Junyada Ladiba Maitei Singi Low Singasi Mapung Fana Panba Ngamnabagidamagta Mangjonana Jackson Taurang Sing Marilainaba Authority Singna Lokat Piu Amasung Imphal Iski Leitan Pokpida Amade Bishnupur District ke Fubalada Law Sujariba Lomi Singda Khut Tharakiba Amade Maduda Janariba Khudingma Faduna Logi Oiba Pifam Thokpa Dandi Pibiu Hainasu Fongdokki 2025 amadi 19 June 2025 numitsin asida security leina Imphal East ki leitan pokpi amadi Bishenpur district ki Phubala da Maitai khunja sing masagi law khoiba sanglubada ayet apan pirakiba amadi nongmaina ablakpadagi en biren koba amabu siningchita hingoba asina kuki amadi Maitai anigi marakta ngagliba security forces singda thajaba thamba ngamdre maramaduna lamlai assembly constituency asisu kuki singa nangan leiba constituency ama oiba maramna Sigumba Pamdaba Tabak Asi Toktanabagi Damakta Lamlai Esigi Singya da Lairiba Maitai Singi Low Sing Asi Mapung Pana Panbang Nabagi Damak Mangjanguna Section Taurang Sing Mari Lainaba Authority Singna Lakat Pio Haina Hajari Bishenpur ki Phobala Amadi Litan Pokpigi Asigumlaba Tawdok Sing Asida Senariba Yoi Sing Adu Ekoigi Law Enforcing Agency Singna Atuba Madamda Phabiraga Law Yoiba Ekoigi Sapchaba Action Adu Lakat Pinabagi Damakta Su Ekoi Ngasigi Press Statement Asigi Kutangda Mari Leba Singi Mapamda Appeal Tawjari Amadi Karibumba Sigumba Tawdok Sing Asi Makha Tana Thorlabadi Masigi PR Lenga Asina Madugi whole responsibility to Pugadavani Haiba Wapam Sisu Masigi press statement Asigi Kutangda Mayam Puram Fanda Appeal Dozari Kunmari Suba the Great June Uprising and Unity Day ge Thoromga Mari Lainana Delhi Maitai Coordinating Committee DMCC na Sinduna Tha Asigi Tangtara Nipanda online meeting ama pangthokre Numidangi Pung Nipan Makaidagi Taramathoi Fauba Chathakiba online meeting aduda Delhi, Manipur, United Kingdom, Australia, Europe amadi India gi tungan-tunganba state singda leidiba Maitai Singna Saruk Yake Online meeting aduda Numit Thoram Ase Pangthokpagi Tangai Fadaba Singi Matangda Magi Oiba Wakal Sing Fongdong Narakibaga Loirana Manipur gi ngamkai ngaknabagidamagta Thawaina Pontha Pikraba Athawa Singi Mafamda Ikai Khumnabasu Utke Malem Ima Kanbaluf MIKL ge Anirak Suba Foundation Day ge Thoram ngasi Manipur Press Club ki Lautak Hall da Pangthokre Thauramada former director Janems Dr. Laishram Deven MIKL Kanglai Paki President Yumnam Kamalini Kanglai Imaluf ke President RK Sanahanbi Amasung UCM Amadi Kokomigi Senior Consultative Member Yumnamcha Dilip Kumar Amasung MIKL Kanglai Paki Advisor Bridget Taurang Bamna Mathang Sitna Athoiba Mithunglen Thauram Mapu Amasung Akhanaba Mithunglen Singoina Saruk Yaki Thauram Madugi Nungi Oiba Warul Piraduna MIKL ge General Secretary Maivam Sovalata Laimana Hai MIKL Kanglai Pak Asi Ahan Bada Thongak Lairembi Masaiko Sengbat Sagat Nupi Luf Haina Leikai gi Meira Luf Ama Oina Leirambani Adubo Hokiba Sok Lisingani Kulhumdoigi Me Thadagi Kanglai Pak Asida Thoglakliba Irang Asina Iramdam Asi Kaningbagi Wakalonda Wakal Manaba Ima Indon Singh Punsinduna Hokiba Lisingani Kulhumdoigi Jun Gitang Kunda Malem Ima Kanbaluf
MIKL Kanglaipak Haina Semduna Miyamge Tabak Thoramda Jangsinba Horakibani MIKL na Aikoi Masel Punsinduna Manaba Miyeng Minamibu Ot Naibada Ot Naidaba Tuhat Naihatpidaba Made Nupi Kunaibu Awang Batakta Tangatna Bagidamakta Miyeng Tamli Lub Asina Hek Safong Lakpadagi Laibak Kitungan Tongan Ba Tabak Thoram Singda Saruk Yaduna Lakli Matung Tarak Padasu MIKL na Lamdam Asta Laidiba Lub Singa Punduna Malem Amade Iramdam Kanba Da Saruk Yagani Miyam na Purakpa Pautak Pumnamak Loksingani Haiki Uripok Taurangbam Laikai the Laiba Sangai Service Private Limited na Chahi Taret Surakpagi Tauramga Marilena Ngase Kakching District Kairak Jingkai Hunba Laikai the Laiba Moirang Morning Star General Home da For Boys ta Laiba Nupamacha Singidamakta Nongmada Changdraba Yadraba Jana Thaknaba Potlam Sing Mateng Pangkre Mateng Pangbagi Kongchat Aduda Sangai Service ke staff singna home adugi authority singda alu thau cheng amadi Hawaii na chingba chanaba polam sing adu khusinna ki bagalonana mafam madada lairiba nupamacha singa athum ahau chaminaduna pukmen paumen nabagi achamba thoram amasu pangthoki Manipur gi saknai raba ayiba chana lukhoina Puthok lamba miyamna yamna pamna kiba sumang lila kai samthong thoibige script pu lairik oina phongbagi thoram amanga se Manipur State Sumang Lila Council na Public Library Mayang Imphal ga kusam naduna Palace Compound laiba Sumang Lila Sanglenda pangtokre Manipur gi saknai raba ayiba chana lukoina iramba Lila Singh Manipur gi puwari dagi Mangkidanaba amade yokhatuna thamhaunabage khongthang ama oina kai sampata ngangom mamtana lairik asi fongbani Chanalu khoina iramba script singbo lairik oina fongbagi thabak asi makhatana su chathagigani haidi ngasigi lairik fongbagi thauramada art and culture gi hanagi minister Dr. Moirang Temnara Manipur Sumang Lila Council gi lifetime president Furailatpam Gunachandra Sharma Council asigi President Laishram Tomba Chanalukoi Art Center gi President Oinam Chanalembi Amade Public Library Mayang Imphal gi Advisor Laishram Randoni na Maru Oiba Mitunglen Singoina Saruk Yake Loinana Lamdam Masigi Saknai Raba Lilaroi Kaya Amade Laikidraba Chanalukoi gi Machanupa OC Mairasu Saruk Yake Thoram Masiga Mari Lainana Lamdam Asigi Manipuri Film Industry da Maming Lairaba Film Kayaso Lamjing Lamtakraba OC Mairana Mahaki Apokpa Chanalukoina Hinglingai gi Matamda Manipuri Literature Amade Theater gi Lamda Thoidok Hendokna Thodang Kaya Laurami Mahaki Apokpana Iramba Lila Singh script Kaya Amade Khudong Chadaba Kaya Laikibana Maram Oiraga script sing adugi copy Thamhodaba Kaya Ama Yauri Hairaduna script sing asi Kanagumba Miyoi Amade Lilaroi Singi Mafamda Haujiksu Leiba Yauragadi script sing ado Lairik Oina Nauna Fong Nabahonabada Mateng Pangbiu Haina Appeal Torakli Sumang Lila Ibase script oina su leiram daba aduga leiram bakara madu su macet macet aikogi sanabi riba singsina dialogue to phara ga dum loire adana mang ki script singse aduna phaja phaja kara bai pagi sumang la sing si mang ki ba ngasigi lari oina phongjeri bege maram se hojik manipuri da cultural university linkhala aba aduga loina na sumang la si tamna lari ko rakpa aduga research work research scholar kayana aikoi da sumang la gi script demand tor ko matam da pibang maktaba aduga ipagi masak sina se koina khomjalaga lepalaitena lairi koina puthongnabagi pandam thamjabani aigi ipagi lila sing se lairi koina mathang mathang phongtoke habigi pandam ama wakhalda thamjari mayam pumna mangna sumateng pangbiu duga maruina 1990 gi period ki matung dagi script se khara phangba hore aduga 1980s gi dagina 1990 gi DKC gi manungda sanaki lila sing khudamoina sajibu gi nongloi apai relation sangbana ba atia
tamhuraba kungang na chingba lila khradang ena ming panjari base yam kripani ibirambadi hairi lila sing sigi script obje ekoi khutta leitabanina lairu oina phongthoke khallaga sumamjadaba aduga base script ta ki base production ta ki abu certificate de phangba certificate tu na lairi onbadi yadabanina kana gumbada hairi 19 IPs dagina 1990 gi decade gi manungda ipan irambadi lila sing lairagadi aina ngasi media gi thongda ISCOM bu yengbiri ba mayam gi thongda ISCOM gi mahut chinjaraga haitare ai minu sigaloina na haijari yaragadi ipagi manuscript se lagi ba yauragadi lila party singna thamjanbi ba yauragadi ai khutta sinabiu haiba pom se thamjabaga loina punamakku nolcha Handak thokiba lamdam asige sing e chaw manungda Mongsangai branch post office manungda leiba Nambul Turil dage kaikhalakiba thengu ama nongchof hardam Khorjailov Naho Kholgi General Secretary oina leiriba Mongsangai mamang laikai dage Sadokfam Bridget Mangang na rescue tawraba matung iroi sembada leiba Zoological Garden da kusinakri Hairiba Thengu asibu thawai panba singbu nungsina yokpiba madi makhoibu hatokpa natraga chathokpiba tawroidabani haibagi wakhalonda Noha Khol gi ngasi iroi sembada leiba Zoological Garden da kusinakibani haina Noha Kholgi General Secretary Sadokpam Bridget na phongdorakli Jury Development Organization ge founder advisor oiramba Moirangthem Brajagovind Singh na tha asigi tarani panda masagi anaba manamaram oiraga leikidabada JDO awaba phongdorakli JDO ge Secretary IS Priyanandana Thadorakpa Chirol Amana Moirangthem Brajagovind Singh Mijeng Sana uba ngamba miyoi amani mahakna manung matam chadana leikidaba sida awaba nang hauraba imung manung amade marimata singge awabada saruk yari loinana leikidabagi thawaina mapugi khuyada ingna chikna leiba oirasanu hairi All Jury Bound Sports Association AJSAG ex-executive member amadi Hanagi Internal Auditor Oiramba Moirangthem Brajagovind Singh na leikidabada minute ama tumina leptuna awaba phongdokpagi mifam ama pangthokre mifam adada AJSAG President M Brajakanta Singh amadi Vice President AS Maniton Singh na daista famduna awaba phongdokpagi thoram pangthoke mifam adada TS Buddha Singh KS Asok Kar Singh Ace Gulapi amadi Ace Maniton Singh na Moirangthem Brajagovind na Tauramba amadi sports kilamda mahakna kathok lamba kayabu singthaduna wangangke mahak kiloinabi machanupa ama amadi machanupi ani lehori Raja Raghuvansi Mihata Chawna Chenai Haina Thazanariba Laikidrabasigi Nungsinaba Nupi Sonam Raghuvansi Loinana Mahaka Nungsinai Hairiba Atopa Nupa Ras Kuswaha Anibu Ngarang Silongda Leiba Judicial Magistrate First Class Amagi Mamangda Puthok Labatungda Makatana Police Ke Custody da Thamduna Makatana Thigat Kinaba Courtna Numit Ninige Police Remand Pithakri Ras Raghuvansi Mihat Asida Connector Yawi Haina Chenariba Atopa Miyoi Ahum Haibadi Akash Rajput Vishal Singh Chauhan Amadi Anand Kurmi Buna Courtna Numitara Maninige Judicial Custody da Thamnaba Pautak PK Sonamga Loinana Atopa accused Mariga Loinana Ngarang Numidang Akanba Security Ki Jackson Thaurang Marakta Courta Purake Case asigi oina additional public prosecutor Tushar Chandra amadi advocate Joyti Marak prosecutor ge Maikaida lefke accused oriba Miyoi Singh adugi Maikaidagina Sandeep Rana amadi Preeti Pradhan anina oike Masigi mamangda miyat asida Chenaramba yai hairiba Miyoi mangamak medical examination gidamak civil hospital dasu pururabani court na ngarang sonam amadi Kuswahar Anibo Numit Anige Police Custody da Remand Pikiba Duga Mari Lenana Additional Public Prosecutor Ge Maikai Dage Wafam Amata Phongdok Lamu Yakide
Masigi mamangda haidiba mioi mangamak ase numit nipani police custody da remand pithabasu leikrabani. Iran na haukiba June 18 Israel ge khathangba maikaida leiba khwaidagi maru oiba analayan sang oiriba Soroka Medical Center da Michal Kapsinduna Asok Apan yawan kraba matung Israel ge Prime Minister Benjamin Netanyahu na Iran gi mathakta makhata na lan chathaduna Iran gi leiriba nuclear site khudingmak loina thugaigani haina phongdorakli. Masigidama United States na mateng pangbiba natraga pangbidaba haibasi US President gi warifni amade Israel na kanagumba foreign power amatadagi yathang ngairoi haina kan public broadcaster ge wari sanaba amada phongdorakibani. Makhata na PM Benjamin na haikibada Israel na khongthang ase lokhat loidabagi maram sulaite chahi lesing ahunga chamanga gi puari leijoriba Jewish singbo Wakal choiraba Iran gilu chingba Ayatollah Ali Khamenei gi thawong asina manghan bayaroi haiki. Ikui dringai gi mamangda data kaya huran bagi khwaidagi chawba thodok amada malemda leiriba internet seasonariba mioi singi oina punna username amade password crore listing amaga chatrok masak khangdaba singna lik oihenduna seasonaba thengnakre hairi. Cyber News ta report tawrakiba pau amagi matung inna hairiba leak oirakliba password sing ase maru oina cyber criminal singna malware sing seasonaduna username amade password sing hunaba honakibani hairi. Masigidama khairiba criminal sing asina mioi singi login tawbagi maru oiba machak sing social media corporate platform sing virtual permit network sing portal sing amadi atai kyana matengdagi link oihanbani hairi. Hiram masigi matangda tiziliba singi matung inna makoina tizinba amada data set kuntra expose tawramba thengnakibagalonana Google, Apple, Facebook, GitHub, Telegram na chingba kaya dagi data record crore kaya leak oiramba thengnarakibani hairi. Hojik sanabagi pau mu pizari. Athletic Associations of Manipur na sinduna unit tarani thoiga punna sanaroi Chahum henbana saruk yaduna Kuman Lampak Sport Complex ke Man Stadium da Nifumari Suba State Ace Grove Athletic Championship haudokre chatliba tha sige kunnithoi fauba pangthokadawriba championship asida Men's Open Long Jump da MPS sige sanaroi ke Ramesh Chandra amade BYCL ge sanaroi Ace Somanandana mathang sitna meter taruk ka point ani mari amade meter manga ga point Mari chongduna ahanba amadi anisuba mana funky women open long jump da BYCL gi sanaroi T Radeshana amadi MPSC gi sanaroi A Surbalana mathang sitna meter 4.47 amadi 3.94 chongduna ahanba amadi anisuba mana lauki chahi kun kangluf ke Men's long jump ta MMC gi sanaroi M Bikas amadi IBA gi sanaroi and Bovina mathang sitna meter 6 amadi 5.67 chongduna ahanba amadi anisubata ki. Manipur Amateur Karate Do Association ge member ama oiriba Rensi Soivam Vindesori Chanuna Karate India Organization gi Referee Commission gi member oirambana Kyogi Tournament Singda Assistant Tournament Manager oina appoint tawre haina Karate India Organization na thadorakpa cherol amagi matung inna khangalakpadagi Manipur Amateur Karate Do Association da thadorakpa cherol da khangalakli cherol da makhataruna Karate India Organization gi Technical Commission gi Chairman oiramba Hansi Kiran Kumar Thangjambo
अमुखना नेशनल ऑर्गेनाइजेशन गे अमुखना टेक्निकल कमीशन गे चेयरमैन गे नौन चही मरी गे थौपुनबा खलकपा मकाना हराउबा फोंदोरकले अमरोमदा रेंसी सोइबम बिंदेसोरी हौजिक हौजे कराटे इंडिया ऑर्गेनाइजेशन गे सेक्सुअल हरासमेंट कमीशन गे मेंबर ओइना थबक तौरिबनी हारिबा हंसे किरण कुमार थांगजम अमदे रेंसी सोइबम बिंदेसोरीबु कियोना पिरकपा फम सिंगी इकाई खुमनबा ओइना हराउबा अमदे नुंगाइबा फोंदोरकले अरोबदा मरुपा मन पिजरे हुबलागी थौदोक्ता मथौ निंथिना तौकिदबा सेक्यूरिटी पर्सनल सिंगी मथक्ता इंक्वायरी चथरगनी अमदे हौजिक लैरिबा सेक्यूरिटी की पॉइंट सिंग चिंगखोंग लोमदा होंगत हलगनी हाइबगी थाजबा पिरकपदगी टोटल शटडाउन खोंजंग हंदोक्रे नोंमै कापनबगी थौदोक्ता कुकी नुपी अमा सेकिबबु यानिंदबा फोंदोकुना कोटू अमदी ITLF न तोंगान बा लौखलक्कीबा टोटल शटडाउन अमदी इंडेफिनिट शटडाउन की खोंजंग चंगसिन बहुक्रे मणिपुर की ओइना नौना मियोय हुंफु मंगा कोविड टेस्ट तौबदा 19 पॉजिटिव ओइरंबा थेंगनरक्रे हौजिक फावदा पुन्ना मियोय मंगा डिस्चार्ज तौक्रे अपुनबा एक्टिव केस मसिंग हुंफुतरा तरेट लैरे अमदे मणिपुर दा तंगदुलैताबा हंजुन हनबा दा लमदम असगे पाउमी सिंगा चौबा थौदांग लौबियु हाइना MLA के एस्टोय किसन न फोंदोक्रे मेजर खुदा लैबा अमजुगी ऑफिस बिल्डिंग दा महाकी माइकेदगे लीफ अमा हापलगनी हाइनसु MLA न लाउथोक्रे ngasi gyona da ISCOM news na pizau manipuri pau matang asta lo shinjare meng tabi re punamak pom khana khrum jari